Hi ma'am. Ma'am, ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯉꯥꯛꯄ ꯑꯩꯈꯣꯏ ꯏꯅꯥꯎꯁꯤꯡꯒꯤꯀꯣ ꯑꯩꯈꯣꯏꯒꯤ ꯍꯤꯟꯖꯥꯡ ꯁꯦꯝꯕ ꯆꯠꯂꯤꯅꯦ ꯑꯩꯁꯦ ꯍꯤꯟꯖꯥꯡ ꯁꯦꯝꯕ ꯈꯔ ꯌꯥꯎꯕꯤ ꯆꯠꯂꯦ ꯌꯥꯝ ꯇꯣꯏꯅ ꯌꯥꯎꯕꯗꯤ ꯉꯝꯗꯦ ꯑꯗꯣ ꯉꯁꯤꯗꯤ ꯍꯪꯒꯥꯝ ꯑꯣꯏꯅ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯒꯤ ꯍꯤꯟꯖꯥꯡ ꯍꯧꯖꯤꯛ ꯃꯜꯂꯦ ꯑꯗꯣ ꯍꯧꯖꯤꯛ ꯍꯪꯒꯥꯝ ꯆꯥꯃꯤꯅꯤ ꯃꯌꯥꯝ ꯅꯨꯡꯗꯥꯡꯒꯤꯁꯤꯅ ꯍꯪꯒꯥꯝꯁꯤ ꯑꯃ ꯀꯣꯄꯥꯛꯇ ꯐꯖꯅ ꯆꯥꯝꯊꯔꯦ ꯁꯤ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃ ꯁꯨꯕꯤꯔꯅꯤ ꯑꯗꯒꯤ ꯃꯌꯥꯟ ꯑꯍꯥꯎꯕ ꯀꯔꯤꯅꯣ ꯄꯪꯄꯤꯗ ꯄꯤꯖꯔꯗꯕꯅꯤ ꯃꯣꯏꯗꯤ ꯃꯁꯥ ꯐꯗ ꯌꯥꯗꯕꯅꯤꯅꯅꯦ ꯐꯖꯅ ꯁꯦ ꯍꯪꯒꯥꯝꯁꯤ ꯃꯅꯥ ꯃꯁꯤꯡꯁꯨ ꯄꯤꯖꯅꯤ ꯃꯔꯛꯇ ꯑꯗꯒꯤ ꯃꯔꯛꯇ ꯑꯍꯥꯎꯕ ꯌꯦꯟ ꯑꯣꯛ ꯃꯌꯥꯝ ꯄꯤꯖꯔꯤꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯍꯤꯟꯖꯥꯡ ꯁꯦꯝꯃꯤꯅꯦ ꯑꯩ ꯍꯧꯖꯤꯛ ꯍꯪꯒꯥꯝ ꯆꯥꯝꯃꯤꯅꯦ ꯃꯌꯥꯝ ꯍꯪꯒꯥꯝ ꯆꯥꯝꯃꯤꯅꯦ ꯌꯦꯡꯉꯣ ꯑꯗꯣ ꯆꯥ ꯑꯃꯨꯛ ꯊꯧꯈꯤꯒꯦ ꯍꯤꯟꯖꯥꯡꯁꯨ ꯁꯤ ꯉꯥꯛꯇꯪ ꯄꯣꯛꯍꯜꯂꯝꯒꯟꯁꯤꯅꯅꯦ ꯁꯤꯡꯖꯨ ꯁꯨꯅꯕꯅꯦ ꯃꯪꯒꯟꯁꯤ ꯑꯃ ꯐꯖꯅ ꯁꯤꯡꯖꯨ ꯑꯐꯥꯕꯒ ꯁꯨꯕꯤꯔꯗꯅ ꯁꯤꯁꯨ ꯈꯞꯇꯣꯛꯇꯣꯔꯤꯕꯅꯤ ꯎꯇꯣꯡ ꯀꯛꯑꯦ ꯃꯌꯥꯝ ꯎꯇꯣꯡ ꯆꯥꯛ ꯆꯥꯒꯦꯅ ꯎꯇꯣꯡ ꯑꯃ ꯀꯛꯍꯜꯂꯦ ꯃꯆꯥ ꯑꯃꯇꯪ ꯀꯛꯍꯟꯕꯅꯦ ꯑꯗꯨꯅ ꯀꯌꯥ ꯊꯣꯛꯑꯦ 1 2 3 4 5 6 7 8 9 10 ꯊꯣꯛꯑꯦ ꯎꯇꯣꯡ 9 ꯊꯣꯛꯑꯦ ꯁꯤꯁꯦ ꯈꯥꯎꯗ ꯍꯥꯞꯆꯤꯟꯒꯦ ꯎꯇꯣꯡ ꯆꯥꯛ ꯂꯧꯅꯕ ꯂꯧꯗ꯭ꯔꯕꯅꯤ ꯁꯤ ꯍꯥꯜꯂꯒꯁꯦ ꯑꯩꯅ ꯈꯨꯟ ꯉꯥꯛꯄ ꯏꯅꯥꯎꯁꯤꯡꯒꯤ ꯄꯤꯖꯅꯤꯡꯉꯦꯕꯀꯣ ꯃꯍꯥꯎ ꯌꯦꯡꯍꯟꯅꯤꯡꯉꯦꯕꯀꯣ ꯑꯗꯨꯗ ꯇꯧꯔꯒ ꯃꯣꯏꯗ ꯈꯔ ꯄꯤꯈ꯭ꯔꯒꯦ ꯍꯜꯂꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡ ꯌꯧꯔꯛꯑꯦ ꯒꯨꯗ ꯏꯚꯤꯅꯤꯡ ꯆꯥꯛ ꯊꯣꯡꯉꯤꯕꯅꯤ ꯃꯌꯥꯝ ꯑꯩꯁꯦ ꯎꯇꯣꯡ ꯍꯥꯜꯂꯝꯒꯦ ꯍꯌꯦꯡ ꯑꯌꯨꯛꯇ ꯂꯧꯅꯕ ꯎꯇꯣꯡ ꯍꯥꯟꯒꯦ ꯃꯌꯥꯝ ꯉꯁꯥꯏ ꯀꯩꯅꯣꯗꯀꯣ ꯑꯌꯨꯛꯇꯒꯨꯝꯕ ꯍꯥꯟꯈꯤꯕ ꯑꯣꯏꯔꯗꯤ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯨꯝꯕ ꯂꯧ ꯌꯥꯒꯗꯕꯅꯦꯕꯀꯣ ꯑꯗꯨꯗꯣ ꯍꯌꯦꯡ ꯑꯌꯨꯛ ꯑꯣꯏꯅ ꯂꯧꯕ ꯇꯥꯔꯅꯤꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯍꯥꯜꯂ ꯊꯅꯝꯃꯒꯦ ꯍꯌꯦꯡ ꯑꯌꯨꯛ ꯂꯧꯕ ꯈꯣꯠꯄ ꯃꯃꯥꯡꯗꯁꯨ ꯑꯩ ꯎꯇꯣꯡ ꯆꯥꯛ ꯂꯧꯕꯒꯤ ꯎꯠꯈꯤꯔꯦꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯍꯥꯟꯕ ꯈꯣꯠꯄꯁꯦ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯃꯌꯥꯝ ꯃꯅꯝ ꯅꯨꯡꯁꯤꯕꯗꯤ ꯂꯣꯏꯔꯦ ꯈꯨꯅꯝ ꯅꯨꯡꯁꯤꯕ ꯃꯅꯝ ꯁꯤꯁꯦ ꯑꯩ ꯆꯤꯅꯤ ꯇꯧꯔ ꯇꯣꯠꯇꯣꯏꯅꯦꯕꯀꯣ ꯑꯍꯨꯝꯁꯦ ꯑꯩ ꯍꯥꯟꯗꯣꯏꯅꯦꯕꯀꯣ ꯃꯆꯤꯟꯁꯦ ꯅꯨꯡꯉꯥꯏꯇꯦ ꯃꯤꯛꯁꯟꯕꯗꯤ ꯌꯥꯗꯦꯀꯣ ꯁꯤ ꯍꯥꯜꯂꯒ ꯃꯤꯛꯁꯟꯕꯗꯤ ꯌꯥꯔꯣꯏꯕ ꯃꯤꯛꯁꯟꯕꯗꯤ ꯌꯥꯗꯦ ꯁꯨꯃꯥꯏꯅ ꯍꯥꯜꯂꯦ ꯑꯗꯨꯒ ꯁꯤꯗ ꯏꯁꯤꯡ ꯍꯩꯗꯣꯏꯅꯦꯕꯀꯣ ꯏꯁꯤꯡ ꯍꯩꯗꯣꯏꯅꯦ ꯎꯇꯣꯡ ꯆꯥꯛ ꯂꯧꯕ ꯂꯣꯏꯔꯦ ꯑꯗꯨ ꯑꯩꯅ ꯃꯇꯦꯛ ꯊꯨꯗꯦꯛꯄꯅꯦ ꯇꯥꯔꯦꯕꯀꯣ ꯃꯌꯥꯝ ꯗ꯭ꯌꯨꯇꯤ ꯊꯣꯛꯂꯛꯑꯦ ꯃꯌꯥꯝ ꯑꯗꯣ ꯉꯔꯥꯡꯗꯣ ꯑꯩ ꯊꯣꯛꯑꯒꯗꯤ ꯌꯦꯡꯉꯨꯗ꯭ꯔꯦꯕꯀꯣ ꯉꯔꯥꯡꯗꯣ ꯁꯣꯝꯗ ꯃꯤꯁꯤ ꯃꯤꯅꯥꯒꯤ ꯄꯥꯎ ꯃꯌꯥꯝ ꯑꯃ ꯇꯥꯔꯤꯕ ꯈꯣꯠꯂꯤꯕ ꯅꯨꯡꯉꯥꯏꯇ꯭ꯔꯤꯉꯩ ꯆꯔꯛ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯂꯩꯃꯈꯣꯡꯁꯤꯗ ꯑꯃꯨꯛ ꯉꯔꯥꯡꯁꯦ ꯌꯨꯝ ꯈꯔ ꯂꯩꯍꯧꯕ ꯑꯩꯈꯣꯏ ꯃꯤꯇꯩꯒꯤ ꯌꯨꯝ ꯈꯔ ꯆꯤꯊꯍꯧꯕ ꯈꯔ ꯂꯩꯍꯧꯋꯦꯕꯀꯣ ꯑꯗꯨꯗ ꯑꯃꯨꯛ ꯀꯨꯀꯤꯁꯤꯡꯅ ꯃꯩ ꯑꯃꯨꯛ ꯊꯥꯏꯅ ꯉꯔꯥꯡꯁꯦ ꯌꯨꯝ ꯃꯩ ꯊꯥꯕꯒꯤ ꯑꯃꯨꯛ ꯇꯧꯈꯠꯂꯛꯑꯦ ꯉꯔꯥꯡꯁꯤꯁꯨ ꯃꯌꯥꯝ ꯈꯪꯗ꯭ꯔꯦ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯏꯔꯥꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯂꯨꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝ ꯌꯥꯝ ꯂꯨꯔꯦ ꯈꯪꯗꯦ ꯑꯩꯒꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯒꯤ ꯁꯦꯟ ꯈꯥꯏꯕꯅꯦ ꯀꯅꯥ ꯂꯩꯁꯥꯕꯤ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯈꯨꯟꯒꯤ ꯂꯩꯁꯥꯕꯤꯈꯩ ꯁꯦꯟ ꯈꯥꯏꯕ ꯆꯠꯂꯤ